NRC bu karigidamukti miyamna pamlaklibano India ke awang nongpok sidai oriba Manipur da NRC tawhodana census amadi delimitation pangthokpi matam yaithoknaba natragi yaroi haiba miyangi ihou lagle mitop singna sagri yungbum yungliba lamdam si Myanmar ga jumlo narubana NRC bu yamna maru oirakle miyangi dabi ihou kholauni isogi kholauni khangduna lagleba leingangna ta daba chumloi kuki maitei mungna duna sangna ba yadriba matam amadi nauna tholokpa kuki nagagi irang kaithel karakpana paliba leingak sina census niyom chumna tawgani thajanaribra mitomna maikai khudingda langoi challaba iramdamsida anisuba Tripuragi jaga semlakli Assam state tagi phaktuna Mizoram semkhibagi wari singbul sing kauthokpa langani aikoina hojik hai singhaudraba seksilaudraba loliba thongdu kana leiribano yanghaudrabadi nongmadi yong singna lopu talakpadi soidrabani ngasi Manipur da langliba hingsa tawduna lan thokliba ngaihak leitana misi mina thokpagi pau chawkhat lamjin yawba ngamdriba si sada humradi mitopna thonba ngaktani ningthau palingi matamda lamtu henba singbu konungda kaukhatun dandi pirambani laktaba singduna lami thaduna pharubani hojikti sipai singna escort tawduna chaliba driver singda nongmai kapchinuna hatokpiri hinjai aitamba kuki singna pangtholiba hingsa asi ngasi ngarang khaki wanate British colonialism matamdagi lisang sina pangthokna lakhibani naga singda kuki na lupa taruk natra phau piduna saidangduna lehelamba singdu hojikti mapu on khredana kuki MLA tara leiribasi matam khara legadi MLA kya surakpagi yengbiu aini yaraga generation da tholakpa natte mitomna sangsilaktuna ohelakpani